Lairon by famous Konsakul Numidang the Hona combined force no operations at the creek, no make up a gimakol yam natakri. Kotun Ngaranung Tilpung Mari degi National Highway 2 Omasung Kuntraga Tereta, Matam Kaktan emergency ban shutdown Satabokri. Mamang Tagi Tarahum do the Kangpupi district Gamnom Sapaimana, PS na Kwanba, Lairon by Kuki Kulginu Pishuna, Hana Parva Matuna Kuki Theories Kupumada, Kusinaki Naga, Misam Taraga Nipangi Manunda, Sahi Anigi Angang Yauna, Nupi Taragani Tado Kravasu, Pastor Ani Yauna Naga, Nupa Tarupuna, Mihatina Hatuk Lambadagi, Taudok Tokraba Matunda, Combined Force na Makatana Lairon by Famasung Konsakula Paktuknana Operations at a Combined Force na operations at haba horakibadagi ngarang ayuk pung tareka mini kulom tarakpada Lairon by Kuki kul nongoy maru taraga mga rungkap pagi makol marak nagpagkul gi kunja singna taba pangki nongmay maru singna do Combined Force to yauri batuan tuan ma security agency singi personal singna kapa Kuki theories kutpu mana kapa natragana nakal aniki marak kutok na kibra haibisigi matang nadi official over report pamangam kiti adubo operation asigi manung sana Combined Force na Lairon Wi-Fi Kuki kulda bunker kya sajulamba thiengna badagi Combined Force na thugairaga mai thadok lamne hari ngarang midang police control room degi thadorak pa chirol amada police CRPF amasum army gi joint team amana nanu midang degi hauraduna Kangpupi district ki Lairon by famous Konsa khulda search operations sa tharakli haina phongtorakli adubo operation asigi manung sana marak nakpok khul singi kunja singna Takiba nungmay kapagi makol sing asidi karamba nungmay paiwa sing na kapa nung haibigi wapam phongdokiti police ki maikedi operation asigi matang makata na phongdokibasi khul ani sida sathagadabu operation gi saru wat padagi oigani thajanari serak sida Kangpupi district headquarter base toba committee on travel unity kotu gi sirolamana leptana satharakliba violence sing bu yaning deba phongdok tuna masum misam sing da asumba phangandabaga loinana Makoibu Khudong thiba thaudok sing mayok nadana ngak sienbigi thabak fail oibana maram oiraduna kotuna ngarang tilpung mari degi makhata ba notice thok trip phao National Highway 2 Imphal Dimapur lambi amasum National Highway kunthraga taret Imphal Zuribam lambi da khudak tagi emergency ban shutdown gi athingwa thamrai athingba sina medical emergency ambulance amadi relief comedy lainaba singni konsiloi haiduna miyamna khongjang asigi manungda ingtapna Loubiyu hainasu appeal tarkli loinana nemi khrani mamangda Christian pastor ahum amadi Kuki misam taragani thui heart khipegi thagdok singna Kuki zo miyamda aki akhang pibaga loinana laita handre habu wafamsu phongtorakli Atopa media report singi matung inadi militant singna CRPF ta Kaplakpa dagi Koisilaga thamkhre Kangpokpi da lambi thingba hokipegi pawdam yauna Kangpokpi district ki manung sanba Lairon Wi-Fi area da masing yamlaba security force sangsinduna operation sa tabawkhre operation sa tharingai de Kuki Militant ni haina thajaba singna security force sing tamna nomai kapsilakre ahenba security force sing thajinduna mafam khara Koisilaga thamkhre pawgel khun sing hai ngarang ayu angan madigi hauna masing yamlaba Police CRPF amadi Army personnel singna Lairon Wi-Fi amasum Konsakhul area operation sathanaba sangsinkibani masing yamlaba security force singa dun area adu thibu humgi thawak satharingai da Lairon Wi-Fi kungi sing degi security force sing tamna Kuki Militant ni haina singnaba singduna nomai kapsilakhi hari security force sing nomai kapsilakpa adu degi mafam adu da ahenma security force sing sangsinduna operation hena kansinna sangsinkibani mafam adu da ngarang numidang phao ba ahenba security force sing leptana thajinduna operation makhasa takhiyari masing yamlaba security force na ngarang ayuk pungni palom tabadagi Lairon Wi-Fi gi Lairon khunau mathakta leiba lok ama Koisilaga thamkhre haina pawgi likhun sing phongdorakli afaba makal gi khulai matik sana paiba Kuki Militant kunthra gi nifu phawa mafam adura leiramgani haina thajana baga loinana makhoi bu thibi gi thapuk chathari security gi maikei dige makhoi sing adu Sangjarakna ba warning tawkhibagi report lai hari ngarang numidang athengba phawba mafam adura operation sathanaba ahenma forcing sanction ba yak lepkhidi haina pawsna makhata khi amaromda Kuki jauksina khundaba mafam sing yauna kangsup laimakong area da security force na parks na operation satharakpa bo yaning da phungdokladuna committee on tribal unity kotu yanu Kuki civil society organization singna ngarang numidang wairamdagi National Highway 2 imusung National Highway kunthraga tereta emergency shutdown satabokre
Committee on Tribal Unity Kotuna Thoko Sirolaman Hai, Hausi Kuki Emisum Naga Froki Marak Unkanaba Pibam Ama Ladingi Marakta, Laimokong Kangsup area Kaktada. Khalaga atamna security force in operation sa tharakpa si kotuna kanem tawi security force na sa manaba miyeng da sa mana na ngak senbi da ba masum lo masum order ngak pada si hainai ba miyeng na yenglak pada kotu bu thamoi su nungai hendre heri hauzi oiriba security ki phiba masida masumi sam singda aki akhang nangniba kya si yenglaga india lengak mapungaina ministry of home affairs na kudakta miyeng sangminaba appeal tawraduna security operation Sathabada asan mirai naidana professionalism ngak na sanana ba masumi sa miyam matik sana ngak shin gi thabak sing lokana ba pastor ahum amasum Kuki misam hat khibaga mari lainana maning tam inquiry sa thanaba makata na target tawa mai thandana ba masum lanjen handana ba thabak sing khudak ta lokot alo haibna sing demand sing tawri leptana irang thulak pa masum asum ba well amasum miyam safa ba phibam da thamba ngamlak ta ba kya sigi mayok ta kotuna national highway 2 amasum national highway kuntra ga treta rang nuidang wairam dagi makata ba notice ama thoktri ba phawa matam kaktana emergency ban shutdown sa tabaw khreari Banasigi manungda analeng ambulance ng masumiyam gi mateng pangba kangbu singdi komthokani miyam na santi oina lainaba kotuna apple tawri amaromda Kuki civil society organization kangpokpina su security force na mafam khara khakta operation sa tharakpa sigi mayokta shutdown laukthokuna national highway sing thingmagi khongjang sangsingkri kangpokpi sarpaimana gamgi phai masum atai Kuki singna namna khunda mafam singda nupi nupa mayam thulaktuna lambi thingbi khongjang sikhi mafam kyara nung pasinba tayar na singba mai thabagi thabak sing sathaki lalon itiki mafam sing lanai institution sing amasum kaithel sing thonglon ki loinana national highway 2 da lakpa gari sing thingduna chalan kiti security force na operation sa thaba matamda Kuki jauk sing da target tawraga atamna sathaki haina maral siraduna sadona du lakfokhi bani hari Thawbalgi NIA court well sathanaba case taraga mari paleng lengri atopa court singdari case kun hena transfer tawrakadari outlaw underground organization singna unlawful activities sing sa thai hairaduna asiguma thawduk singi matana Manipur lengana home ministry da haijabadagi ministry asina order piduna NIA na investigation sa thapa case kya lairakpagi mathakta me ohum english ngani ge kungo humdoidagi sa tharakliba tamthiraba langi thawduk singi manungdagi Kharagi matang na su state lengang na haijabagi matungina NIA da khusinnarakpadagi agency asina khutpaiba case masing yam khalaktuna marsigi well sa thanabagi damak thawbal da nauna hangdokpa exclusive special court Manipur NIA da nan phao da well sa tharagadaba case masing taraga mari leiri Manipur yahan ba NIA gi exclusive special court asi tha sigi nipan gi yukta chief minister Y Kemsan amasum high court of Manipur gi chief justice M Sundana lusinglaga home minister Govidas Konthaujam high court ki justice A Bimol justice A Guneshwar outer Manipur parliamentary constituency gi MP Alfred Khangam as Athar Khambok ki MLA O Suraj Kumar chief secretary PK Goyal amasum principal secretary law na sarugyaduna hangdokhibani numerasi da NIA gi special court asi hangdoktringa gi mangoina high court of Manipur na tha sigi tarukta thokpu order gi matungina Imphal East gi district and session judge oirakhibi ningthaujam lalaima anoba court asi gi judge oina posting pikibani anoba court asina Manipur thokpa thawdo wathok singi matangna national investigation agency NIA gi Delhi Guwahati amadi Imphal branch na singmana lokatpa case kayam well sa thagadagi haibagi khungul lirubada court asigi maikaidagi natragana NIA gi maikaida lepa prosecutor singna official oina phongdoraktrabasu dan forward agency asigi well sa thagadaba criminal case taraga mari pareng lengdu lairapathingari case masing asi media amana court asiga mari lainaba legal fraternity kharadagi su confirm tawkhre Anoba NIA gi special court asida well sa thanabagi dama nan phawbad list tawraga case taraga mari asina loira bramas makata na NIA na lokatpa tungan ma case singsu court asida puraktuna well sa thagadra haiduna makata na media aduna khungul lirubadana anoba NIA gi special court asi hangdoktuna masigi thabak thoram sing sa thaba hodringa gi mamangda Imphal West amasum Imphal East district and session court singda NIA gi case singi well sa thanabagi dama designate tawkhibas nina hairiba court Anisida Lairapa case in Gimanungi Imphal West ki district and session court ta hauji well sathariba NIA gi case ahum kaknatana NIA gi makai degi di charge sheet file tawraklabasu masigi mari leinaba court ki
procedure pangthokta amadi well sathaba hawdriba pre-trial case kun lomsu anoba court asida transport toroklagani haibagi report phangli aduga nan fawda court asida well sathanabagi damak pareng lengliba case taramari asina Imphal East ki district and session court lerambagi anoba court asida transport torokhiban hari maram asina NIA gi damak tonganba special court asida well sathagadaba case ngi masing yam khalakpa yabagi phibam da leiri masigi manungda haugi Guwahati da leiba NIA gi court well satharliba masum sathanaba thorang toriba agency asigi case khara phawa anoba court asida transfer torokpa yabigi oithokpa su leiram leiri Imphal Ziri lambi gi phibam di salak sare NSIDCL na lambi asida miyeng sangdabagi mamitari Manipur gi maru oiba Puksak lambi ama oiriba National Highway 23 Imphal Jiribam lambi asigi phibam mafam kyada ka hena phatabana mapalamdagi pose pusilapagi thabak toriba driver sing amasu makoibu ngak seliba security gi miyoi singda sauna khudong sadaba mayuk na hali nongju tha oisilakpa amat Imphal Dimapur lambi de gari satpa yadabana maram oiduna Imphal yorakadaba pot pupa gari punama Imphal Jiribam lambi da Lakshin mana hanadagi phatraba matamamada kumpu bajiri lambi hainaram lambi asigi phibam ka hena phatabni NSIDCL na lambi asibu miyeng sanghanduna sai supa ayat apan yaudana gari chatpa yaba lambi ohena na ba haiba ngamba kanamatana laingakta leitrabra haina driver union hanglakli lambi asida pochi pusilakpagi thabak toriba driver singna pauksi amaga wari sanabada hai nongju thagi matam oirakpaga loinana Imphal Jiribam National Highway sigi mafam kyada lambi thongi phibam ka hena phatana leibi yauri lambi asigi irang thong manakta kilometer amarom sangba lambi gi saruk rengpang digi nungba phawbagi lambi gi saruk sibilong digi barak phawbagi marak ki lambi gi saruk amasum Kaifundai lambi gi phibam ka hena sadabana posai puraga lakliba gari sing gi driver sing amasu makoibu ngak seliba escort sing da sauna khudong sadaba mayukna le lambi asida phibam sadaba saruk sing da natana nongju tha oibana lambi asigi mafam kya da toina sing ningkhai duna gari satok sin tawu yadana pandunu leba kya su yauri lambi gi phibam phataba sina Jiribam di Imphal tamna posai pusilakpa gari sing asi Imphal Europada numit nini di soidana sangdi adumoinama Imphal gi Jiribam da sangkiba ahang bagari sing de thieng lawas thieng na nong bad Jiribam yauba ngami hari lambi asida gari sing lakpada matam thieng tharakpagi matang da driver sing asina hai National Highway asigi mafam kya da lambi phataba yauri ba saruk sing asi amukta da gari sing puna lanthok lansin tawi yadi pojai pubu gari sing lalakpa matam da ahang bagari sing ngai duna laigani ahang bagari sing lanba matam da na pojai purakpa gari sing ngai duna laigi asigumba runway oiba mafam kaya marum lambi asida yaubna gari sing sanglakpada matam sang mani hari lambi asigi mafam kharadadi gari sing adu lambi gi phibam sadabana kaaba ngamlaktraba escavator siznaraga inkhatpa phawba yauribini masida phibam sahaudragana gari tuba phawbu yawi hari National Highway asida driver singna thengnariba awaba sing asigi matangna All Manipur Road Transport Drivers and Motor Workers Union Driver Union gi General Secretary Maimum Anil Meitei na hai National Highway to Imphal Dimapur lambi de gari satpa lepkhibadagi National Highway 23 Imphal Jiribam lambi asida gari satpigi sang asi yamna hengalakli hari oiriba phibam asida nongju thagi matam oirakpa amasum lambi asida NHIDCL yengsinba watpana mafam kyara phibam sukchilakpa hore hari Chief Minister Khemsana Kuki gi hotnabagum lamdam sigi masa manaw singi sum yengsangbiyu nupi luf Kuki Militant sokpa security force mayamna koishilaga thonbi yadi haiduna hospital la yenglaga khungak pa aramba tingol farak padana Chief Minister Khemsana tumina laithokliba si karigino CM na Kuki gi hotnabagum lamdam sigi masa mana oiri bisingi su sap saba miyeng sangbiyu haina Kaikol sengbat sagat panupi luki mekedi ki fongdorakli National Investigation Agency NIA na arambai tingol gi miyoi hum phakiba yaningdi atuba matamda condition yauduna thadu haiba demand taladuna Imphal East ki Kaikol maira sangna wakat mifam satharaduna Kaikol sengbat sagat panupi luki mekedi ki wapam asi thamrakhibani wakat mifam adu saruk yaraduna nupi lupasi gi executive member magna hai Kumza English ngani ki kunga humdagi me ahumdagi Kuki narco terrorist na landarak pada security force amadi lengana lopam tukwa thaudang lawdabadagi landam asigi na hakya na leba sipu kanana bohona khibani adu laijaba khulai sing pai rubadu center amadi president root lainga na pikhala u haibadagi pairamba khulai pumba pikhat palai khrabani
Madura Manipur gi governor ga wari sanaba matamda su khulai pikhalakpada kariguma amata mi phame punsa tharoi haiduna yanaba lekhibani asiguma wafam kya thamkiba lairabasu handak amuk mi phame punsa tharakpa simak miyamgi ihau laknaba honabani haina lauroidabigi maram laiti khul ngaklamba miyoi kya thawai mangba yawkhrabani kaya amana ngasisu soinaiduna punsi leli duga lemauribasing asibuna ngayok safuda hapangagumna phaningma matamda pharakpa asi Meetei furu muthanaba honabani haina lawi athuba matamna phajinkiba miyoising thadorakadabani mafam kyara khungjang changsilagani CM khemsa na Kuki singi honariba sigumna lamdam sigi masa mana oiriba damakta su japsaba miyeng sangduna thausil pekhat piwaiki general election pangthokpam thokpa matamna pangthokadawribra yaithokadra ngankhatkadra tamma ngamdri Manipur Legislative Assembly ki tara humzoi suba mikhal niyam gi matungina lakadaba sai English ngani ga kunga teret ki February March ta pangthokpam thokpa du matam sana pangthokadra haibisi asabu hangwairi mikhal asida mirep oigani haiduna tholakpasingdi tapna lakthokpa hongnarakli media man thajabya ba source tagi phangba pawgi matungina di English ngani ga kunga teret ta pangthokpam thokpa Manipur Legislative Assembly ki mikhal asi thamkhre natragan sai amadagi ani phawba thengtharabi yai haina panari India pumbagi oina yengbata lakadabi English ngani ga kunga tereta Manipur yauna Goa Punjab Uttar Pradesh amasum Uttarakhand gi mikhal pangthokpam thokpani aduba atop state singi natana Manipur gi oina di mikhal asi thengthabi yana lari lakadoribi English ngani ga kunga teret ki February thar India pumbada pangthokadaba census ki anirak suba phase ki matam taba asina maram oiraga haribi state manga makta mikhal asi khara makhai ngankhatpa yai haina panaramba sulaikrabani adubo media amana atopa source amadagi phangwa pawdari Manipur da hauzik oiriba tangdu laita dabigi phibam masida mikhal pangthokpa ngamgaduribra haibis asabu wang amani henesu paws ta makhatana phongdoki adu tentak nasum meyam thamjage hauzik oina di meyam paws matang asa lusinjarage amasum makhataba no update meyam punanga minasi